राशिफल की थोरम मियंग ताबिरिब ख्वाई पुनंग पुतरांग लोकसभा लोइनन खुरुमजरी ngasi ayuk pung 12 ga minute ama phawa lamta gi mangani pale matungdi tarukni palani ngasi tang kun gani thoi tha ani lising ani kun ga taru ing numaijing numit asigoiba rasifal miyamda paudamjari ahan bone lokot saba mes rasifal ningba thungjaba miyamna tengbang ningba imung manung su wakal tanaba hakchang nungaiba henba amadi aki akhang koksaba numini leisa pakhang yone ningjaba mapa chagani thoni polam lei angangba brisra singphal thona leiba imung manunggi wataba ningthina poram sindokpa heiba amadi yenaba tandabana oijaba hena phanggadaba numini leisa pakhang yoina ikai khumnabigani ikai khumnabadi phangjagani thoni polam lei angauba mithun rasingphal nasana nai chawkhatkani sendong leigani aphaba wakhal thokani wanom thonom hanagum kana jagani maru mapang nadi hunduna ngangi leisa pakhang yone laibak phai thoni polam lei asangba kismis karkara sigfal hakchang kingba wakhal thokpa madiana wa sa tawba yaba numini wasat wanom di sel chauna chatkani yekna bana pangali leisa pakhang yone ningjaba thungani thoni polam lei napu kismis singara sigfal anamta na thopanganu hakchang nungaiba watli puning leitadana hoya pharurabadi mipaibadum nangani maruki mateng di kana jagani leisa pakhang yoina thona phudu thoni polam leichini angangba mathangda lokot saba kanya rasi fal hakchang nungaiba helani arang arak phangbagum mina ikai khumnabigani yenabana yeknaba hengatkani haipa sabana thabak pangani leisa pakhang yona laibak leiroi thoni polam lei higo tulara sigfal puning na ningmaduma pangba ngamjaragani loksingna samu phagani yenabada ngambinaba leiroi nasa nanaiga lana khannabadi hanagum lei leisa pakhang yoina nungsiba phangbagi nungaijai thoni polam lei higo brisik rasigfal लाइब यामना फरे अफबा थबक्ता सिंगनबा थादोक्तुना खुचाव थाहोरो नापल अमदि मिवादा लुपनदी नंगी ओइबा मी काइनगनी लेसा पाखंग यमना नुंसी मरीदि फै थौनी पोलम लई अंगांगबा धनु राशिग फल नसाक नर लमदि मतम मांगदनबा हंथबा लोइन